National Drug Dependence Treatment Center, New Delhi na Chathakiba survey amagi matungina Leibaga sigi mioi crore tara mangaga lakh tara yu sizinaduna yu na khwaidigi hena sizinaba substance oiri wafam masinga shi Chathakiba Lok Sabha gi mifamda Social Justice and Empowerment gi Union Minister BL Vermana aiba cherol oina pikiba paukum amada palakibane MP Pratima Mondalda hanglakiba wahanga magi matangda Social Justice and Empowerment gi Union Minister BL Vermana aibo in a house to pikiba paukumaman hai Ministry of Social Justice and Empowerment na drug demand reduction and social justice kamari lainana centrally sponsored scheme singi santang matam chana pithanaba amadi manung mapal fauna amadi piriba service sing masak thokna paikat na ba leptana hotnari Ministry asina fund kaithokpagi thabak sing Laitok na ba di addiction gi infrastructure sing amadi rehabilitation service hena khongjel yangshin na semgat na ba tongan ba thorang sing pai khatle National Action Plan for Drug Demand Reduction NAPDDR amadi Atalvayo Avyude Yosna AVYAY implement by NGO singi grant sing kaithokpada hena laitok na ba revised standard operating procedure SOP semlay Ministry asina National Action Plan for Drug Demand Reduction NAPDDR gi makada comprehensive amadi evidence ta yumpham oiba thorang paikhatli thorang asi National Drug Dependence Treatment Center New Delhi na leibak asigi oini han boina pangthokiba National Survey on the Extent of Substance Use in India haiba survey aduda yumpham oiraga paikhatpani survey adugi matungina leibak asida leiba chahi 19 dagi chahi 39 faubagi manungda leiba adult crore tara mangaga lakh tarana yu sizinaduna yu na leibak asigi oina khwaidigi wangna sizinaba substance oidi masigi mathangda mioi crore aniga lakh marifutarana cannabis user mioi crore amaga lakh marifutarana opioid user mioi crore amaga lakh tarana sedative user amadi mioi lakh humpuna inhalant user oidi masagi jahi tara dagi tara taret faubagi manungda leiba angang amadi inkhalakliba naha singi marakta mioi lakh nimfuna opioid user mioi lakh kuntrana alcohol user mioi lakh kuntrana inhalant user amadi mioi lakh kunna cannabis user oiri haina report tawdi oiriba fiba masina drug ki matangda hena khumang chawsin ba awareness prevention amadi treatment gi thorang paikhatpa yamna mak mathau dai hairi aiba pau khumaduna makhatan hai kumjale singani ga gun gi August 15 da hawdokiba nasha mukta Bharat Abhiyan asi hawdokiba kumja lesingani ga kun ga humdoi da leibak asigi district khuding makta yaushenduna malem gi substance abuse ki mayokta chathaba khwaidigi chawba awareness campaign ama oire gasi faubada campaign asina leibak asigi mioi crore kun ga mapan ga lakh humpuni panda yauhanba ngamlei campaign asida community ki participation hena mapangal kalhanna ba nasha mukti Mitra lakh amaga listing tara taret campaign asida yauri loinana hauzik faubada mioi lakh kun ga nipan ga listing kun ga mapan treatment chathaduna rehabilitate tawkhrei treatment gi service hena phangna bagi pandamda number 2.0 mobile application launch tawduna miyamna makhoi na leidiba mafam singa khwaidagi nakna leiba di addiction center khangna bagi khudong chava phanghalli haina paukhum maduna makhatari